ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯅ ꯚꯤꯗꯤꯑꯣꯒꯁꯦ ꯅꯝꯅꯤꯡꯗꯕꯅꯤ ꯇꯁꯦꯡꯅ ꯉꯔꯥꯡ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯝꯃꯝꯕꯅꯦ ꯑꯗꯨ ꯊꯥꯒꯠꯇ꯭ꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤ ꯅꯥꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯂꯩꯕꯅꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯎꯕ ꯀꯥꯟꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯣꯏ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯤꯗ ꯁꯣꯏꯗꯕ ꯀꯅꯥ ꯌꯥꯎꯈꯤꯗꯦ ꯑꯩꯁꯨ ꯁꯣꯏ ꯃꯌꯥꯝ ꯂꯣꯏ ꯁꯣꯏꯅꯔꯤ ꯉꯥꯛꯇꯅꯤ ꯏꯁꯣꯔꯕꯨ ꯁꯣꯏ ꯍꯥꯏꯅꯔꯤꯕꯅꯤ ꯍꯣꯏ ꯂꯥꯜꯂꯨꯔꯦ ꯐꯔꯦ ꯖꯁꯃꯦꯟꯗꯨꯁꯨ ꯂꯣꯟ ꯄꯤꯖꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯇꯧꯔꯤꯕꯗꯨꯁꯨ ꯍꯣꯏ ꯅꯪ ꯐꯩ ꯐꯠꯇꯦꯗꯣ ꯍꯥꯏꯅꯕꯗ ꯄꯦꯟꯗꯕꯗꯨꯅ ꯑꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯂꯒ ꯃꯤꯕꯨ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯌꯥꯝꯅ ꯌꯣꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪ ꯀꯥꯟꯗ ꯈꯟꯊꯧ ꯃꯨꯟꯅ ꯈꯟꯊꯧ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯀꯠꯊꯣꯛꯄ ꯃꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯎꯕꯗꯨ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯍꯟꯗꯛꯀꯤ ꯏꯁꯨꯁꯤꯗ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯆꯍꯤꯗꯤ ꯐꯥꯗ꯭ꯔꯣꯛꯃꯅꯤ ꯊꯥꯁꯨ ꯌꯥꯝꯃꯝꯃꯅꯤ ꯑꯩꯅ ꯂꯩꯔꯨꯔꯤꯗꯣ ꯅꯨꯃꯤꯠ 6 ꯂꯩꯔꯨꯕꯅꯦ ꯑꯩ ꯑꯗꯨꯗ ꯈꯪꯉꯤ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯥꯏꯗ ꯂꯩꯕ ꯀꯥꯟꯗ ꯅꯨꯡꯗꯥꯡꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯃꯥ ꯂꯩꯔꯝꯗꯦ ꯗ꯭ꯌꯨꯇꯤ ꯄꯨꯡ 3ꯗ ꯑꯍꯤꯡꯒꯤ ꯑꯌꯨꯛꯇ ꯑꯩꯅ ꯍꯧꯒꯠꯂꯀꯥꯟꯗ ꯃꯥ ꯂꯩꯔꯝꯗꯦ ꯑꯩ ꯉꯟꯇꯥ ꯑꯃ ꯍꯧꯒꯠ ꯆꯠꯂꯝꯃꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯅ ꯖꯤꯔꯤꯁꯤꯗ ꯃꯥꯅ ꯍꯣꯠꯅꯖꯔꯝꯕ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯪꯕꯅꯦ ꯂꯣꯏ ꯎꯔꯤꯅꯦ ꯑꯗꯨ ꯈꯪꯖꯟꯗꯕ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯀꯔꯤ ꯃꯤꯅ ꯄꯦꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯈꯪꯉꯦꯕ ꯃꯥꯁꯦ ꯀꯅꯥꯅꯣꯗꯣ ꯑꯩ ꯏꯁꯥ ꯃꯤꯠꯅ ꯎ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨ ꯃꯊꯛꯇ ꯐꯔꯦꯅꯦ ꯃꯥ ꯂꯥꯜꯂꯨꯔꯦ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯒ ꯅꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯒꯠꯂꯤꯁꯤꯅ ꯀꯅꯥꯗꯅꯣ ꯑꯣꯏꯍꯟꯅꯤꯡꯉꯤꯁꯦ ꯀꯅꯥꯗꯅꯣ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗꯣ ꯌꯣꯟꯗꯣꯏꯁꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯎꯍꯟꯗꯣꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯂꯩꯕꯥꯛ ꯅꯤꯡꯉꯝꯕ ꯑꯣꯐꯤꯁꯥꯔꯗꯨꯅ ꯉꯁꯤ ꯁꯣꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯁꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯩ ꯎꯍꯟꯅꯤꯡꯉꯤꯔꯣ ꯅꯣꯏꯅ ꯌꯣꯟꯗꯨꯅ ꯈꯪꯒꯗꯕꯅ ꯃꯥꯏ ꯃꯆꯥ ꯂꯩꯀꯣ ꯃꯥꯏ ꯐꯦꯃꯤꯂꯤ ꯂꯩ ꯃꯄꯥꯗꯨꯅ ꯃꯇꯝꯗ ꯇꯧꯔꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯆꯥꯎꯕꯅꯦ ꯇꯧꯔꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯕ ꯃꯥꯏ ꯐꯦꯃꯤꯂꯤ ꯅꯨꯡꯉꯥꯏꯖꯔꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯀꯩꯁꯨ ꯅꯠꯇꯕ ꯍꯣꯏ ꯀꯩꯁꯨ ꯅꯠꯇꯕ ꯍꯥꯏꯔ ꯅꯣꯏ ꯁꯥꯎꯒꯅꯨ ꯃꯤꯑꯣꯏꯕꯁꯦ ꯁꯣꯏꯕꯅꯤ ꯃꯤꯗꯤ ꯁꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯗ ꯄꯨꯊꯣꯛꯑꯒ ꯍꯦꯛꯇ ꯌꯣꯟꯗꯅ ꯃꯥ ꯉꯥꯛꯇꯗꯤ ꯅꯣꯏ ꯌꯣꯜꯂꯤꯁꯦ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯌꯣꯟꯈ꯭ꯔꯕꯅꯦ ꯅꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯀꯔꯤꯌꯔꯁꯨ ꯌꯣꯟꯈ꯭ꯔꯕꯅꯦ ꯃꯤꯗꯨꯅ ꯇꯧꯔꯤꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯣ ꯀꯥꯎꯊꯣꯛꯑꯒ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯎꯔꯤꯅꯦ ꯃꯤꯊꯥꯏ ꯂꯨꯄꯥ 5 ꯄꯤꯔꯒ ꯄꯤꯕꯗ ꯌꯦꯟꯕ ꯅꯠꯇꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯀꯨꯝꯍꯩꯅꯤꯅꯦ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯑꯩꯒꯁꯦ ꯍꯌꯦꯡ ꯁꯣꯏꯀꯥꯟꯗ ꯑꯩꯁꯨ ꯂꯣꯏꯗꯣꯏꯅꯤ ꯈꯪꯉꯤ ꯃꯌꯥꯝ ꯆꯪꯉꯒ ꯃꯣꯏꯁꯦ ꯍꯥꯠꯇꯣꯏꯅꯤ ꯌꯣꯟꯗꯅ ꯍꯦꯛꯇ ꯑꯩꯒꯁꯦ ꯇ꯭ꯔꯣꯜ ꯇꯧꯗꯅ ꯑꯩꯗ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯨ ꯑꯗꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯗꯨ ꯅꯠꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯍꯦꯟꯗꯣꯛꯇꯅ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯄꯨꯂꯤꯁ ꯃꯌꯥꯝ ꯁꯤꯐꯥꯏ ꯃꯌꯥꯝ MR ꯃꯌꯥꯝ IRB ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯏꯁꯨꯗ ꯌꯥꯎꯖꯕ ꯁꯤꯈꯤꯕ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯀꯌꯥꯝ ꯁꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯅꯍꯥꯟꯒꯤ ꯇꯧꯔꯤ ꯊꯕꯛꯇꯨꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯗꯦ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯌꯥꯏꯐꯔꯦ ꯇꯤꯀꯤ ꯄꯤꯖꯔꯒ ꯅꯪ ꯇꯧꯔꯤꯁꯦ ꯐꯩꯅ ꯂꯥꯟ ꯊꯥꯖꯤꯟꯕ ꯉꯥꯛꯇꯅꯦꯕ ꯁꯣꯏꯔꯀꯥꯟꯗꯗꯤ ꯉꯥꯛꯄꯤꯁꯤꯀꯣ ꯃꯥꯏꯁꯦ ꯀꯩꯅꯣꯅꯣ ꯈꯟꯅꯗꯕꯤꯗ ꯍꯦꯛꯇ ꯌꯣꯟꯕ ꯃꯤꯅ ꯌꯣꯜꯗꯤ ꯐꯩ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯌꯣꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯎꯍꯜꯂꯤꯕ ꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯀꯩ ꯍꯔꯥꯎꯔꯤꯅꯣ ꯁꯤꯅꯦ ꯑꯩꯅ ꯉꯛꯏꯁꯦ ꯁꯤꯗꯤ ꯄꯨꯔꯥ ꯉꯛꯄ ꯑꯃ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯁꯤꯌꯔ ꯇꯧꯗꯣꯏ ꯀꯥꯡꯕꯨꯁꯤꯅ ꯃꯔꯣ ꯑꯃ ꯍꯦꯛꯇ ꯁꯤꯌꯔ ꯇꯧꯗꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯅꯣꯏ ꯐꯦꯁꯕꯨꯛꯀꯤ ꯁꯤꯌꯔ ꯇꯧꯕꯗ ꯅꯣꯏ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯤꯒꯦ ꯐꯦꯁꯕꯨꯛꯇꯨꯕꯨ ꯅꯣꯏꯅ ꯁꯤꯌꯔ ꯇꯧꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯤꯌꯔ ꯇꯧꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯦ ꯅꯣꯏꯕꯣ ꯅꯣꯏꯅ ꯈꯪꯒꯗꯕ ꯇꯧꯔꯤꯕ ꯁꯤꯌꯔꯗꯣ ꯅꯪ ꯁꯣꯏꯀꯥꯟꯗ ꯃꯌꯥꯝ ꯆꯪꯉꯒ ꯁꯤꯌꯔ ꯇꯧꯀꯥꯟꯗ ꯅꯪ ꯀꯩ ꯈꯟꯒꯅꯤ ꯄꯨꯟꯁꯤꯗꯨꯕꯨ ꯁꯣꯏꯗꯕ ꯉꯝꯕ꯭ꯔꯣ ꯅꯪ ꯅꯆꯥꯁꯤꯡ ꯀꯃꯥꯏꯅ ꯍꯤꯡꯅꯤꯡꯒꯗ꯭ꯔꯣ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕꯥꯛꯁꯤ ꯃꯌꯥꯝ ꯎꯞꯄ ꯉꯝꯒꯗ꯭ꯔꯣ ꯅꯪ ꯅꯨꯄꯤ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯂꯩꯖꯔꯝꯕ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯃꯌꯥꯝ ꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯃꯤ ꯔꯦꯞ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯂꯨꯕ ꯅꯠꯇꯦ ꯃꯤ ꯇꯧꯕ ꯅꯠꯇꯦ ꯍꯣꯏ ꯁꯣꯏꯈ꯭ರೆ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯀꯩꯅꯣ ꯂꯣꯟ ꯇꯧꯖꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯡꯒꯠꯇꯅ ꯌꯣꯜꯂꯤꯗꯤ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯌꯣꯜꯂꯣ ꯑꯩꯁꯨ ꯌꯣꯜꯂꯣ ꯂꯣꯏ ꯌꯣꯜꯂꯣ ꯃꯊꯪ ꯂꯣꯏ ꯌꯣꯜꯂꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯋꯥꯔꯤꯌꯔ ꯃꯌꯥꯝ ꯂꯩꯗꯅ ꯋꯥꯔꯤꯌꯔ ꯑꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯑꯁꯣꯝꯀꯥꯟꯗ ꯄꯦꯠ ꯂꯥꯎꯕꯗ ꯑꯗꯨꯝ ꯊꯥꯒꯠꯇꯨꯒꯤ ꯌꯨꯍꯥꯔ ꯃꯇꯤꯛ ꯍꯥꯕꯗ ꯑꯗꯨꯝ ꯊꯥꯒꯠꯇꯨꯒꯤ ꯂꯥꯏꯛ ꯌꯥꯝ ꯄꯥꯝꯕꯒꯤ
पैसा क्या फंगे नोइबो तौनो मी तौबीमन खंगदब तौगनो फागी नते तौई मैम सिंसे क्या मथवाई नुंगाइरमोय आई खंगे आई सांग खंगे क्या मथवाई नुंगाइरमोय माय फैमिली की मथवाई क्या नुंगाइरमोय माय मरुप पांगसिन मथवाई क्या नुंगाइरमोय खंग मिंदि लोन मा सपोर्ट तौगनी खंग द मिदि मा सपोर्ट तौवे कलपगी नपुन सि लुपा पुथोग मी पिजनी खंगदबा मी मतिंग पानी खंगदब नोइना करी लेबांग सिनो हाय इमा लेबांग याई फरेना मथोम खंगदबा थावन जोंगो यावसंदनकीको अदुनी नुगाइथो इमा लेबांग याई फरे लाओ दु पेलबने वो लेबुले नेंगत्रे